अहानबदा मरुओइबा पाउ Lecturers Association Manipur Lam 2018 batch na changsil lakhiba pen down strike mari leinaba official singa yanaba purakpadagi ngasi dagi matam khara handokre Manipur da President's rule makhata na thambagi mahutta nauna mikhal pangthoktuna miyamna pamba anoba lengak ama semhallu haina MP Dr. Angomcha Bimola Koizamna House demand taukre Haukiba no manini asida thokiba thodok singda aina thingkraba tongan ba lalholu singi bioi manga fare khusu khulai kayamasu phagapangam khre moreda aidi ama plan toramba thengnara khre amadi bank pensioner singna India pumbada chathariba strike pu sagaladuna Manipur ge bank pensioner singna su hunger strike chathaduna tongan ba demand sing pinana ba takshin khre Kharamjari IS News Ming tabir pumna makpu ahan bamaktada Suraj Khongban tabam na taram nokcheri hauzik mapungoi ba pau haukiba July ge tang kunma thoidagi Lecturers Association Manipur Lam 2018 batch na changsil lakhiba pen down ge strike lenga ki official singa hiram khara da yanaba purakpadagi ngasi dagi matam khara handokre ngasi numidang wairam Tholakhiba lamge cherol amana makha changsilamba pen down ge khongjang adu hiram khara da yanaba purakhibani Hiram Singh adudi regularization pending file process ki saruk oina solution finding groundwork khudingmak loire amadi makha taba competent authority governor in council dagi approval gidamak numit nini humni sida file put up tobiragani haibagi thajaba pirakpa hairiba file process ase department gi higher authority sing join tawba kuidribana groundwork sing ase loisinbada matam khara laukhibani haina official singna phongdorakpa amadi makhatana lamgi executive ahumgi transfer order thokiba du lenga ki maikaidagi handoklakani haibagi thajabasu pirakle hairi loinana yanakraba Hiram Singh ase athuba matamda thabakta onthok piraknaba lamna lenga ki maikaida hairakle Panbayai July kunma thoidagi lecturers singna chathariba strike asina maram oiraga lamdam asida leiriba lenga ki school kayada tamliba mahiroi singna mahining thina tamba phangdabagi awaba kayasu mayokna rakhibani loinana hairiba school singa sigi mahiroi singna su lecturers singna taliba dimana si chummi isu asi athuba matamda loisinbiduna makhoibu lairik ningthina tamba phanghanbiu haina khongjang kaya changsin khibasu leikhrabani Hojik chathariba parliament ke nongzu mifam asigi ngarang phamkiba Lok Sabha mifamda Manipur da thamliba president's rule gi matam asi tha taruk amaga sangdokpada house na yaba pikibada INC gi MP Dr. Angomcha Bimola Koizamna awangba thakta condemn tawkhre Manipur da anoba lengak ama semba ngamdabadagi chahi asigi February 16 dagi thamlakhiba president's rule asigi matangda ngarang house da puthokduna khanakhi Khanabadu saruk yaraduna INC gi MP Dr. Bimol Akoizamna mahaki wahok dokta house asina operation sindur gi matangda pungkaya changna khanakhiba gumna Manipur da thamliba president's rule amadi lamdam asida thokliba irang asigi matangda su yamdrabada pung manga tarukti khanabiyu haina house da thamki mahakna makhata na phongdokhibada Manipur da thokliba irang asisu Pahalgam gi thodok aduga ikhen khenade Pakistan dagi terrorist khara changsilak laga communal line da micham kaya gi mathwai lauduna khatnaba hokhiba adugumna Manipur da su thokliba irang asi illegal immigrant kaya changsilak padagi thokpani hairiba wafam asimak kumjalising ani kulhumdoi gi August mapol da phamkiba Lok Sabha mifamda Union Home Minister masamakna house asida thamkiba leikre Masiga chap manana India ki intelligence agency singnasu Manipur da thokliba irang asida external aggression haibadi Myanmar da base tawba khulai paiba singe khut yawi haina phongdokhiba su lekhrabani masida tasengna nungai tribadi Kashmir ge Pahalgam da thokhiba thodok adugidi lengakna maru oina khallaga Manipur da thokliba irang asibudi karisu leitana khanba sini India lengakna
थेंखांग कयादा मणिपुर बु हंथना खनबीबा अमदी थवोइदबगी थवोंग कया चथदुना लाकली मसिगी मयेक लारबा खुदम अमदी हंदकता लेखिदबा इंडियन थिएटर गे ngamthang ni hainariba manipur ge ratan thiam na lekhidabada house asina karigumba wafam amatta phungdok hidaba asini prime minister narendra modi na atay artist sing leitaba matamdadi nuaitaba phungdok laga manipur ge ratan thiam lekhidabada matamdadi wahi amata phungdok hidaba asini manipur gi miyamna ngasi phawbada india gi damakta awangba tha ki thodang kaya loduna laklabasu lengak asinadi namthanaba honaduna lakli Maramaduna, Manipur Thamliba presence rule asisu lamdam asida law and order leitre natraga constitution ngak pachat pangamdre haibadagi thamlakhiba natte Manipur leiriba ruling party maithiba tare haina khanbadagi party asigi mai ngak naba thamlakhiba presence rule ne Center nata sengna presence rule thamning lamba taragadi Manipur gi irang asina hek horakpagi tha kharagi matungda Manipur da law and order leitre amadi constitutional order leitre haina Supreme Court na lauthokhiba matam aduda thamlamba yai adubu center na matam aduda di presence rule thamkhide Pumna magasi yenglaga Manipur Legislative Assembly asi dissolve tawraga miyamna pamba anoba lengak ama sembagi tanja adu PPU haina house ta demand tawkhi The crisis in Manipur is unprecedented. Our LOP has said it. You have never seen the challenge to the Indian state's legitimate use of physical force has been challenged. Nowhere has it happened. The partition of 1947 is a living reality in Manipur today. The freedom of movement. The Meiteis cannot travel on the national highways just as the Kukis cannot. All the citizens should have access to these movement, freedom of movement. We are not able to have it. And I expect this House, therefore, to be more serious rather than reducing this kind of extension as a mere formality and ritual. The pain and suffering of the people of that state. And so far as the 19th state of this union, this House must take it seriously, just as you have taken seriously on the question of Pahalgam and that of any other issues in this country. So I therefore object to this extension of precedent rule, and I demand that instead of this, please dissolve that assembly, let's have a fresh mandate, and the rule of the people, will of the state must have the say rather than dictating terms even if it's a small state. Thank you, Mr. Speaker, sir. Manipur da thokliba irang asida pamdaba thodok sing makha tana thoktanaba amadi lamdam asigi law and order gi phibam phagat hananabagi pandamda security force ki maikai dagi akanba maongda cheksin thorang lakhatuna lakli masigi manung channa chingamadi tampaki chingna ningai oiba mafam singda lepa leitana thiba humbagi thabak sing chathare masida natana Manipur gi maru oiba national highway ani haibadi Imphal Jiri lambi amadi Imphal Dimapur lambi ani asida chana thaknanaba potlam sing yauna tongan ba potlam sing pusilakliba truck sing bo ngak senbiduna hairiba truck sing asi numit khudingi tekta kaidana Imphal tamna pusilakle Haukiba pung kunmari asidasu security force ke checking tharanga loinana punna truck amadi atai gari chamaga kuntra national highway number 37 highway Jiri lambidagi Imphal tamna pusilakre loinana ching amadi tampaki tongan bam wafam chamaga tarama thoida check post sing hangduna akanba checking tharang lokhatli haina police tagi phangba pau amana hairi Security force na chathakhiba tongan bathiba humbagi thodokta aina thingkraba lalholuk ahumgi kadar manga faraba miyoi singa dudi Pripak Pro-gi active kadar Imphal West District ke Tauthong Khunaudagi Ningombam Sanatoma Meitei atopaming Nanau amadi Gomeiba Chahik Nifunithoi RPF PLA gi active kadar Konjengbam Jiten Singh Chahik Kuntra Nipal amadi Mahaka Thabak Tauminaba Khongbantabam Priyabarta Meitei Chahik Kuntra Taret KCP PWG gi active kadar Khurai Thangjam Khunau Chingya Lekai dagi Mohammed
Azam Chahi Kulhumdoi Amadi KCP PWG gi Active Kader Hairok Part 2 Bazar dagi Khundong Bam Asu Thama Singh Chahi Kunthra Mangani Pharba Miyoi Singh asi Miyam dagi Senkhai Thumkhai Tauba Anoba Kader recruit Tauba Amadi Ain Yadaba Tongan Tongan ba Thabak Thoram Singh da Chenaba Miyoi Singh ni hairi Security Force na ngarang Thobal amadi Churachandpur gi tongan ba mafam marida chathakiba thiba humba gi thodok singda masing yamlaba khusu khulai bom amadi nomai maru sing phagat pangamkhre khulai phagat pangamkhraba mafam sing adudi Thobal district ke Khongjom police station na konba Langathel Hangkoipa Churachandpur district ke Churachandpur police station na konba Dampi Ridge Bolian village amadi Tolen village ni ngarang chathakiba operation sing asida Langathel Hangkoipa dagi SLR Mari amadi SLR magazine ni pan phagapangam khi Bolian village tagina country made single barrel rifle ahum amadi country made pistol ama phangki Dampi Ridge ki operation adudana single barrel rifle taramari magazine yawa pistol ama pompi ama IED mapal pompi ammunition nipal taranithoi bore cartridge kulhumdoi .303 live ammunition tara 9mm live ammunition ama .303 blank ammunition ahum helmet ahum amadi boyfriend radio set ani phagat pangam khi nakalamromda security force ki atopa kangbu amana chathakiba Tolen village ki operation da single barrel rifle ahum 12 bore cartridge mari pompi ama pompi bullet mari 7.62 mm round ama 5.56 mm gi ahangba case ani amadi tear smoke ammunition mari phangki hairi Security Force ki kangbu amana tha asigi tang kunmapal da Tengnopal district ki More police station konba Tamil Sangam manakta leiba Sunrise ground da thiba humba ki thabak chathabada IED ama plan tawduna thamlamba thengnarakre IED adu leire haiba hek khangbaga bomb expert ki kangbu ama laktuna mafam adu maktada IED adu diffuse tawki bomb adu kanana thamlamlibano haiba adu di khangbangamdre Thodok asigi matangda case ama lokhatuna makha tana thijinba hokre hairi Manipur gi mafam kayada ain na yadaba mawongda yu yonba gi thabak chatharakliba asibu thengnanabagi pandamda chatharakpa drive singi manung channa ngarang Kakching district ke Waikhong police station na konba Thongjau Charik Manipur police ki kangbu amana drive chathabada masing yamlaba yungau kaya phagat pangamkhre loina na thodok asiga mari leinana miyoi amasu phare hairi pharaba miyoi adudi leimapokpam Onil Singh chahi kunthra mapalni miyoi asidagi distilled indigenous country DIC liquor liter chamaga ama phagat pangamle pharaba yungau sing adu makha taba legal action launa nabagi damakta sugnu excise ta khusinakre hairi Motor vehicle offenders singi mathakta Manipur police na changsilakpa drive lepalaitana chathari drive asigi manung channa tinted film nappa makhong mari panba gari singdage hairiba film singadu lakthokpagi thabaksu chathaki tha asigi tangkun mapalda chathaki ba drive ta punna gari thara humdoidagi tinted film sing lakthokhi haina police tagi phangba pau amana hairi Coordination of Bank Pensioners and Retirees Organization Manipur Zone na sinduna ngasi ayupung mapaligi taramathoi fauba thangmaiban maisnam lekhai ima panthoibi sanglenda hunger strike chathakre wakan mifam asida bank pensioners singe chahi kunthra muk pension revise taraktaba pension basic pay the special allowance yaudaba amadi bank ki family pension central government pensioners ka manadabana chingba wafam singda yumpham oiraga play card kaya sizinakhe
Hunger strike asiga mari leinana Coordination of Bank Pensioners and Retirees Organization Manipur Zone gi convener Chirom Babul na phongdokhibada ngasi chathariba hunger strike ase India pumbada chathariba strike asigi saruk ama oina Manipur Zone gi oina su chathabani Bank Pensioners singe chahi kunthra hena revise tawbidraba pension asi revise tawbiu haibagal hoinana tongan ba demand kaya thamki Yaki pensioner singa mana puncalaga all India ke level na company nasi Manipur ke siu nasi nasi company when mo tali dimal di matam kaya teki jenga thabak tarba aduga retire tarba nurse yang nasi na objection tangana ba kamasta tangbu ya ba health insurance ku matang da ati ati kya mo si TV na le pasi TV na bahir na pai financial mati mai dene ba singa yong lo yang da all India ko na de company ko matangi kaya le ga so ko na si all India ko na leader so ko na pangbu na de makka en sari Laibak thiba thogdok amada District Hospital Thawal da haukiba July 19 ge numidang da angang unaraba matung lekhidrabi tekcham mayai lekai dagi maibam ongbi Samita gi misi yaning de haina pen daba phongdok tuna ngasi athokpam maira paibi apun balop ampalna sinduna thobal athokpam kaithel waiting shed ta miyamna wakat bifam chathakre we want justice haina thaba play card sing paiduna chathakiba wakat mifam aduda saruk yaraduna laima pokpam lailen kobi mapan thauna phongdorakpada Samita gi misi asi yamna pende Laikhidabi Samitana ware haina kayarak haijaraba phawbada doctor amadi nurse staff singna operation tauba haibasidi mahosana adum khara chaina khol leibani haiduna hanna yengbidana thambibadagi laikhidabasi doctor amadi staff nursing adugi yamna asoiba amani district hospital ama leiba haibasi yamna phei adubu matik chadaba doctor amadi staff sing thamjin birabadi miyamna Kiba Paunaba Hospital ama haibadu oirgani maram masina Samita Sikibada Janariba Doctor Amasung staff sing adu thabaktagi terminate tau makata na JAC na jangsin lakpa khongjang sing sawatkani haina phongdorakhi Langmaidong High Secondary School gi Wat Liba Department Singi Oja Singh Mari Lenaba Authority Singh na thuba matam da thabira u haina Langmaidong High Secondary School gi Mahiroi E Panthoi Chanuna phongdorakre wafam ase ngasi Manipur Press Club ta pangthokiba paugi mifam da phongdokhibani Mahak Namakha Taraduna Tha Sigi Haukiba Tang Kulhumdoida School Asigi Physics Department da Oza Ani Leibagi Manungda Oza Ama transfer to Bikre Mathangi Numit Tang Kunmarida Oza Ama Thabiraki Tharak Liba Oza Adu Ngasi Phauba School da Laktuna join Tautri Ngasi Mahiroi Singna School Asigi Wat Liba Oza Singi Matangda Education Director Gasu Unarubada Education Director na Numit Nidi Phawgi Manungda Wat Liba Oza Sing Tharak Lagani Haina Thajabasu Pirakle Haina Phongdokhi Lising Ani Kulhumdagi Me Ahumdagi Tholakhiba Leibaki Irang na Maram Oiraga Haiduna Ladiba School Sing Class Ningthina Taudre Maram Aduna School Singi Fibam Sokchilakle Mathang Chahida Council of Higher Secondary Education Manipur na lauba class 12 ke exam su thagadaba namaram oiraga Wat Libo Oja Singh athubada thabira u haina phongdokhi Paidigi sotoraba red zone oiraba asuyam sathiraba mafam asida maitai taba lam loislaklaba asida school se hingal hanaba haidana mayam changdana hotnaringi gi tanja asida kamain toraga awatpa oja thagadage school hingal hangadage haibarom da pukning changdadana Awat po oja menkhatringai marakta transfer tokthok tawsingi thabak ama lakpasi masi yamna thamoi sokna nungai jade masi tawbiganu Manipur Lenga ki school Fagar Hansi Mission gi makhada Yauraba Sugnu High Secondary School gi awat po Oja Singh Education Director na Karam Haina Oja Thagadage School asi Hingat Hangadage Haiba Romda Pukning Changbagi Mahutta Oja transfer tawthok tawshingi thabak ama lakpa asi yamna thamoi shokna nungaijade masi tawbiganu haina school asigi SMDC gi member Moirangthem Sangitana phongdorakle
Wafam asi ngasi school asida tamliba mahiroi sing amadi mama mapa oiba singna school gate mamangda changsin khiba khongjang amada phongdorak khibani khongjang aduda school mahiroi sing amadi mama mapa oiba singna school bu disturb free zone ohenbiu Sugnu High Secondary School dagi oza transfer tobiganu aikhoi santi oina lairik tamhanbiu arapa mafamgi school bu Mirai Bigano, give us peaceful academic atmosphere, stop giving harassment on teacher, Haibane Chingba play card sing school Mahiroi sing na Sizana K. Sangitana Makhatana Hai, Komjali sing Ani Kulhumdogi me Ahumdagi Haurakliba, Irang Asina, Madam Oiraga Sugnuda, Lazariba Amakhatangairaba Higher Secondary School Asi, Mahiroi Leitabana, Pumsi Sirubani, School Asi. Hingatna naba haiduna Sugnu Assembly Constituency ki MLA K Ranjitna Mahiroi Singh asigi achangba paisa puthokpiduna admission amadi atei mathau taba sing puthoktuna yamna kanna honaduna Mahiroi yankhai muk tamna naba tawriba loinana school asida oza oiriba singna su ngamjaba angang khomjanduna amadi Sugnugi akoibada leiriba Mairapai B CSO sing club singna school asi hingat hangadabani amadi phagat hangadabani haibagi pandamda changsin jaringai chairak asida oza transfer tokthok toksingi thabak asi school asidadi tobiganu awatpa oza sing athubada thabiragu school asi su lenga ki mission amada yauduna leiribani takpi tambinaba oza leitana Mahiroi karamna school asida mahi tamningadawribano Sugnugi akoibagi miyam amadi MLA na angamba thagta school hingatnaba honariba asida lenga ki mari leinaba department na athubada miyang changsin binaba appeal tawrakle guardian amana phongdok rakpada school ge staff sing school ge environment ta kari gumba makhalamata ayatpa apanba kihan khanghan bana chingba sing bibi danabasu haiki khongjang aduda oza transfer toba yaroi oza da harassment toba yaroi aikhoi lairik tamba phangan biu haiba kholau khayasu lauki common theme calendar hai misak asina len donor gi namada education khogi atmosphere da manga sumaina akaiba ayat papirak pase yam noaite asukui base khoi tha ama rom phaning sit ore haiba mafam sida anga sisi temporary khoina arrange tawakanda anga sisi laila su tamalakana yam kari hatar yam peaceful oiba yam adugumba nuairaba haitare adugumba khogi education gi atmosphere ama laktara anga sisi laila su thawa yam tam kholopa tanja sida ma amadi magi instigation da chatpa manba kanglup nioi kharana imai ben khara su yauri makhoina masida mafam masida honorable MLA kumbi AC gina politicize tawre political kano oiba pota seasonare mana sanare privatize tawre haibase si wafam se suki matik yazaninge tasembagi onadi hairiba mafam masida chalai dana school asi tawre bese honorable high court ki ikui kuidri date 11 July 7 2025 ta honorable high court na hairiba mafam masida angang singse career mangdanabagi class tawba yare haibagi order su sida leijare hairiba mahangna tawgadabani hairiba laingobi gi jaga adudi vulnerable area oiba haidi ma law and order se sigi se kitang convenient oiba watpani na angang singse laiga su tambada nuai roi haibana singbado loina kano taw matunda Rabos Avashya Vidyalaya Mahi Tamlamba Mahiroi Singh Irang Namaram Oiduna Lairik Tamba Yadana Lairam Badagi Matam Kharagi Oina Kumbi Central High School da Chahi Asidagi academic session Hauduna Mahi Tamba Horaklaba Asida Mahiroi Singhi Punsi Mangnaba Sinba Manba Thawongda Kanagumba Mioi Kangbu Kharana Lana Midyada School Asibu MLA na politicize tawbi khre haina phongdorak pasi laibak thibani haina Kumbi Assembly Constituency gi MLA S Prem Chandra gi education gi nominee Langonjam Surajna phongdorakle Samagra Shiksha Abhiyan Manipur gi makhada residential school ama oiriba asigi matangda ngasi Kumbi Central High School da pangthokhiba paugi mifam amada mahakna hai Kumbi Assembly Constituency gi
Laingobida Hana Leiramliba Residential School asi Irang asigi oina vulnerable oiba mafam ama oibana Mahiroi Singi career mangdana bahaiduna Mari Linaba Education Department gi Makok Thongba Singh DC Bisnupur amadi MLAS Prem Chandrana Mahiroi Singhi damak yamna kanna honaduna handaki session asigi asidagi Mahai tamba horakhibani Class 10 gi oinadi mamang chahi Lising ani kunmari amadi sahi sidasu exam thaduna mahiroi pumnamak pass tawrakhibani mahakna high residential school asigi mahiroi sing lairik tamba haunanaba honarakpa matamda masana masabu land donor ni haizaba langoi laingau bidagi khumanthem calendro hairiba misak asina miyamda residential school sananabani haiduna lamkatli hairiba adusu mari leinaba Loisangda Thigalubadadi Masagi Maming the Su Laitaba Pata Oirambata Natana fake Pata Ama season aduna landowner gi Namada education gi atmosphere da Makal Makha Kayagi Ayetpa Apanba Akaiba Pirak Pasi Nungaite Angang Singi Mahitapna Bahuzek Matam Karagi Oina class Tauriba Kumbi Central High School da session Hauduna class Chathaduna Yamna Ing Chikpa Education ge atmosphere ama laktuna angang singna lairik laishu thawai yauna tamkhalakpa matamasida miyoi asigi thawin singda chatpa manba mawongda atopa miyoi kharaga loinana ima ibel kharasu yausenduna mahiloi sangsing asida lana media da MLA na politicize tawre privatize tawbire haibasi asuki matik laibak thibani haiki Residential School asida tamliba mahiroi singi mama mapa oiba singnasu hauzik angang singna Kumbi Central High School da leiduna mahai tamliba asina pukning amadi wakhalda akiba amata lehendre hauziki oinati mafam asida leiduna icha sing mahai tamba asina hena pamle haiba wafam singsu phongdoknaki Federal Students Organization Kanglei Park Fisok na leptana chathaduna lakpa drug awareness campaign gi saruk ama oina ngasi su one day drug awareness campaign ama Kaibi High School Kaibi da pangthokre awareness campaign asi mayai kaba chinchak na sokhalaba khunai asida mahiroi singi thaudang haiba hiramda pangthokhi thawam asida Wangang loi oikiba akhang ahei singna mayai kaba chinchakna khunai asida piriba chaitheng sing amadi haukiba singna haukhrabasu tungda haugatlakliba mahiroi oiriba singda mayai kaba chinchak amatta chadanaba amadi mayai kaba potsagasi chabana mahiroi singda kayagi matik sokhalli haibana chingba tongan ba mamal yamlaba maru oiba Kanaraba warol kaya thamki loinana asigumba drug awareness campaign asi tongan mafamda leiba high school higher secondary college singda fisokna chokthaba amadi ninghanaba leitana makhatana leptana pangthokhigani loinana tingjang kaijang daba mahiroi khunai ama oina bagi damakta fisokna mayai kaba chinjak singi mayokta matam pumbada lepkhigani hainasu khetri mayom naucha singh anti drugs secretary fisoki warol piraduna phongdokhi Malimgi mafam ataida pangthok nabagum State Blood Cell State Health Society NHM Manipur amadi Manipur lenga ki Directorate of Health Services anina sindana ngasi Thobal District ke District Hospital Thobal gi DIEC holdersu World Blood Donor Day 2025 ki thoram pangthokre Give blood, give hope. Together we save lives. Haibab Hiramda Pangthokpa Thoramadida Additional Deputy Commissioner Thobal Aribam Amarjit Sharma MCS na Athoba Mithunglen CMO Thobal Dr. Y Nokul Singh na Thoramapu District Hospital Thobal gi MS Dr. W Ruhini Kumar Singh Hospital asigi Blood Center gi MO in charge Senior Specialist IHBT Dr. L. Dorendro Singh amadi State Blood Cell NHM Manipur gi State Nodal Officer Dr. Dayalakshmi na akhanaba Mithunglen Singh oina saruk yakhi athoiba Mithunglen gi warolda Aribam Amarjit Sharma na
पीबा हाइबसे इसादा मांगजबा लेते पिथोकपना मियोय कयागी पुंसी कनबा ngamgadoribani maram asina aikhoi khudimak पिथोकपा हाइबसे तंगाई फदबा अमा ओइना लौबगा लोइनना पिथोक्तुना वाटपदगी ममल यामलबा मियोयबगी पुंसी पिखमनहल पिहल्लोइसी हाइना मियामना अपील तौखी थौरम अदुगी सरुक अमा ओइना ब्लड डोनर कुनमा थोइदा बैच अमति सर्टिफिकेट पिदुना इकाई खमनबोतखी हौजेक अइंग असागी पाउ ICAR Lamfelpat की Agro-Meteorological Field Unit AMFU दगी पिरकपा अइंग असागी रिपोर्ट अमगी मतुंगिना ngasi Manipurda ख्वाइदगी साबगी चांग असी सेल्सियस डिग्री 19.3 ओइखी ख्वाइदगी इंगबगी चांगना सेल्सियस डिग्री 19.5 ओइखी नुंगसिता यावबा इसिंग मनेलगी चांगना अयुक्ता चादा मरफुदरा निथोय अमदी नुंगथिलदना चादा हुंफुमापल ओइखी ngasi चुखिबा नोंगजुगी चांगना नील 0 नि लोसिलपदा मरुबा पाव अमुक हना Lecturers Association Manipur Lam 2018 batch na Changsil Lakhiba pen down strike mari lenaba officials singa yanaba purakpadagi ngasi dagi matam khara handokre Manipur da presence rule makhata na thambagi mahutta nauna mikhal pangthokuna miyamna pamba anoba lengak ama semhallu haina MP Dr. Angomcha Bimola khoijamna house the demand tawkhre Haukiba nomanini asida thokiba thodok singda aina thingkraba tongan ba lalholup singi miyoy manga fare khutsu khulai kayama su phagat pangamkhre moreda IED ama plan tawramba thengna rakhre amadi bank pensioner singna India pumbada chathariba strike ko sagal aduna Manipur gi bank pensioner singna su hunger strike chathaduna tongan ba demand sing pina na bataksin kre Hauzik anidi IS news na pizza ba Manipuri paw matang sa lo shinjari miyang tabiri ba singbo amuk kahna khurumjari